Istan Satellite ki pau mieng tabiri bakwai punum pu metang ke semua merah kumana kuram jari ahan bedap maru pau. Assam Indigenous People Protection Committee, Manipuri Youth Front Assam amasung nongin NGO na print media amadi electronics media singda refreshment amadi marks na singba kudol tamkre. Women Aid and Development Association Guwahati gi member sing na Rupnagar, Bangagar amadi ASTC colony na singba mafam singda chana ba kolam ga jen thokre. Assam na COVID-19 positive case kunthra mari warambadagi 19 discharge tawkiduna 35 da hanthakre amasung BJP Manipur Pradesh की former Vice President Sri Thokchom Jadumani Singna ngasi khambu kendra da chara thangba polam kaya jenthokre awat pasing heng jenthokatori objik macha taba baw Assam Indigenous People Protection Committee AIPPC Manipuri Youth Front Assam amadi nongin NGO ga khusamnaraga barak tampakta leriba print media amadi electronics media singda refreshment item amadi marks na chingba jenthokre मियाम की दमा अकन बचेक्सिन थौरांग लौबीरिबा असम पुलिस CRPF BSF अमदी ट्रैफिक पुलिस सिंगदसु आशा अथक अमदी मार्क्स न सिंगबा खुदोल तमख्रे थरंगो मरी लेना AIPPC की जनरल सेक्रेटरी सेराम हेराजित न हाइखिबदा COVID-19 न मरम ओइदुना मिपुंग खुदिमकना जुमदगी मपान थोपीगनु हाइना सरकारना लॉकडाउन थमलिंगी मरक असिदा अकीबा लेतना मियाम द खंगना बहनरिबा मीडिया की मियोइसिंग अमदी असम पुलिस CRPF BSF अमदी ट्रैफिक पुलिस न चिंगबा खुदिमकता थागतपा फोंदोख्रे People Protection Committee, Manipuri Youth Front of Assam, Amadi Nongin NGO Pullaga, Akogi Barak Tampaka Leva, electronic and print media, Akogi Namjava, Chan and Abagi, Kerchi Amazon issue, the marks, Kogi and Tokeri, COVID-19, Madam Moraga, Kogi Yamna, Luraba Tangaxida, media sing a load Wolesbu, Hagapa Pundo Puna, Kogi, looks in Pullaga Nasigi, Chan Ripolamaji, Tokari. Media allow. ngasi ki thoronda nongin gi chairman chinga kam bisojit secretary mutum gunadhor laisram sarat laisram saitajit sapam babahan advisor virendra singha AIPPC ki finance secretary jasimuddin laskar na chingba maruiba miyoi kaya saruk jaki thorom losilakpada pratidin news ki reporter somin sen deka amasung ETV gi barak correspondent dilip singha makoi anina awana taraba singda tengbang pibiriba lop singbu thagatpa phongdoki aske je maifa AIPCC আৰু নঙিন NGO যে মিডিয়া বন্ধুদের খাদ্য সামগ্রী জল মাস্ক স্যানিটাইজার ব্যবস্থা করছে তার জন্য আমি ওই সংগঠনকে ধন্যবাদ জানাচ্ছি इस संगठन को क्योंकि बराक घाटी का जितने भी हम लोग का यहाँ का जो चित्र संवादिक हो चाहे इलेक्ट्रॉनिक मीडिया हो चाहे प्रिंट मीडिया उन लोगों के ये फर्स्ट टाइम कोई NGO ने हम लोग को थोड़ा हमारे बारे में सोचा मास्क दिया सैनिटाइजेशन दिया खाना दिया तो एक रिपोर्टर जो सारा दिन फील्ड में दौड़ता रहता है उसका बारे में कोई नहीं सोचता लेकिन एक रिपोर्टर दूसरे के बारे में दिन रात एक करके सोचता रहता है इस जगह से अगर हम देखें कि ये जो संगठन माइफा बोलिए फिल इंडिया मंच बोलिए ये लोग जो किया ये सही में सराहनीय है और जितना भी संगठन ये काम किए मैं तहे दिल से उनको धन्यवाद देता हूँ आने वाले दिनों में मैं उनका लिए शुक्रगुजार हूँ कि अपने साथ साथ अपना समाज को बचाने में अपना देश को आगे बढ़ाने में वो लोग जो काम कर रहे हैं भगवान या ईश्वर उनको उसी तरीका से स्वस्थ रखें और काम कर सकें धन्यवाद सिंगरबोंदा लैबा असोयबम डिजेन अबदि माकी इमुंग मनुंग सिंगनासु लॉकडाउन मनुंगसिदा सिंगरबोन मनिंग लैकाय पार्ट 4 दा लैबा सुफम नुफम लैत्रबा मैतै अमसुंग मैतै पांगल जाउना जुमना हुंबुमंगा रोमदा चानबा पोलमसिंग हौखिबा एप्रिल की तांग 10 दा जेंथोखरे हाइना असोयबम डिजेना ईस्टर्न सैटेलाइट खंगलली ngasi Guwahati da laiba Women Aid and Development Association Guwahati ki member singnasu Guwahati ki manung chana laiba Rupnagar Bangaghar amadi ASTC colony na chingba mafam singda lairiba lockdown na maram oiduna awabagi chetheng phanglaba imung nifu da chanaba polam kaya jenthokre polam singi manung da cheng hawai amadi thau thum na chingba kaya jauri Bangaghar da laiba Assam Police Office ki mamang da pangthokiba chanaba polam jenthokpagi thoramda lup asigi member Aurongbam Binapani Ronia Devi Sobita Devi Anjita Devi Molina Devi amadi Bijaya Sharma na chingba miyoi kaya sarujaki haina Khetrimayum Singhajitna Eastern Satellite khangalali Assam Indigenous People Protection Committee ne ngasi Lakhipur Kendra ki manung chana laiba Lakhinagar khungangda lockdown na maram oiduna sufam nompham leitraba imung singda chanaba polam kaya jenthokre haina Finance Secretary Jasimuddin Laskar na thadrokpa sirol amada haidi
ngasi gi thoramda lup asigi secretary Seram Herajit amadi Lakhinagar Khungangi Maira Paibi gi advisor Paunam Arun su saruk jaki haukiba namit kharani sida Assam da COVID-19 gi anoba case laktabna hujik Assam da COVID-19 gi case kunthra mari waramadagi 18 discharge tawkiduna 15 da hanthakre sikiba masingna hujik fawda amakaktama oidi haina Assam gi Haksial amasung Jai Phajumwal Mantri Sri Himanta Biswa Sharma na press meet amada phongdokre mana makata na hai Assam da laina asina sibagi chang asi 2.9% ni aduga Bharat ki oina 8.2% ni haina phongdokre Assam da mioi 5,938 hojik fawda test tawkre aduga mioi 213 gi result ngai Rajya asida isolation gi phamung 3,313 ICU gi facility chamri ga nifu amasung quarantine dona ba mafam 10,000 ga supna humphuma thoisu leiri haina su mangna phongdoki BJP Manipur Pradesh के former Vice President Sri Thoksom Jadumani Singna ngasi khangbo kendra gi miamda chana thaknaba polam kaya jenthokre ngasi gi chana polam jenthopagi thorang asida awat pa imung singi oina hayeng jenthokani haina su Sri Thoksom Jadumani Singna khatana phongdoki adugi matungda mukasu miamda koigi thakna bagi singsu am kay jenthokre adugi makha samthar poina ngasi koina khang kendra gi polling khuding makta koina samna ga chamina dana adugo bambeamda tangai patapa kobi aduga koi morok alu hoi mangal singba yum gi changduna home delivery tawduna koi ngasi yembalo sile adu waliba kharam khaisdi hayeng pawda cover tawngone khanjai Kendra asigi manungda leiriba lau singugi thabok tawriba mioi singi forsan natraga tractor singi thaw leitaba mioi singi list singsu pikhat piraknaba Kendra asigi pradhan singda khangankre part ki pradhan singda hariba pradhan ki area da leiba koi gi lau khoinaba forsan engine haidi tractor du koi gi hayeng phawbang da list pibiro engine thabiro ado koi lau khoinaba idamakta oina koi gi ai thaw dijagani habis biam thanjai hauji arobada maroiba paw amona Assam Indigenous People Protection Committee Manipuri Youth Front Assam amasung Nongin NGO na print media amadi electronics media singda refreshment amadi marks na chingba khodol tamkhre Women Aid and Development Assam Guwahati member singna Rupnagar Bangagar amadi ASTC colony na chingba mafam singda chanaba polam kaya jenthokre Assam da COVID-19 positive case kunthra mari warambadagi 18 discharge tawkiduna 15 da hanthakre amasung BJP Manipur Pradesh के former Vice President Sri Thoksom Jadumani Singna ngasi khangbo kendra da chana thaknaba polam kaya jenthokre awat pasing hayeng jenthok lagadi